Khwai Punnamak ahan mamaktada MM na taram na okcheri. Entertain Manipur na ngasi amuk mayami mafamda puduna lakcheriba film asigi Mamigi Lairembi. Film asi 2024 November gi tang mari ta release tawkhiba romance drama category gi Manipur gi movie amani. Film asi MSFDS Tantha police ta kapa matamda mayamna adukki matik pamne yengna khiba film amani. Manipur da leiriba cinema hall sing da su kayarak show utkhiba laikhre. Mayamna adukki matik pamne yengna khiba mayamna fajaraba feedback kaya ama pikhra film amani. Film asi hauji ki oina Ipo Media Misho TV MFD sina singba mobile application singda yengba phanghalli aduna mayam Punnamak su yengminaduna film asigi fajaraba mahawadu puna lawminasi. Film asi adukki matik fajaba yengba matamda adukki matik nungaiba film amani. Film asigi story adukki matik fajaba haibadu oiri. Adukki matik fajariba film asigi wari asida Mamigi Lairembi actor kya amana adukki matik fajaba acting kya ama tawduna mayambu yengba matamda adukki matik nungaiba haibadu oihalli. Film asigi director Twjabani. Film asigi story amasung screenplay na Binde Jingtham. Film asigi producer na Nauba Kuman. Film asigi cinematography na Palin Ningthoja. Assistant cinematography na Jen Likmabam amadi Sanatombanu oiri. Film asigi singer na AJ Maisnam amadi Pusparani no oiri. Film asida maruiba saktam langliba singdi James Saiko, Jelis, Biju Ningomba, Sanjuna, Roslyn, Pantoy, Ratana, Linda, Alina, Ayaba, Diamond, Loya, Modubala, Ratan, Gita, Shyamchan, Ronaldo, Taton, Nongdamba, asina singbani. Yengba matamda adukki matik nungaiga doriba film asibu mayam Punnamak yengminaduna film asigi fajaraba mahawadu puna lawminasi. Film asigi teaser yengba matamda mayamna hena khangnaduna leirabani. Film asi adukki matik fajaba yengba matamda adukki matik nungaiba haibadu oigadori haiduna. Film asida utliba artist sing asigi acting adukki matik fajaba haibadu oiri. Amadi film asigi story asisu adukki matik fajaba haibadu oiri. Aduna adukki matik yengba matamda nungaiga doriba film asibu Ipo Media Misho TV MFD sina singba mobile application da hauji ki oina yengba phanghalli aduna hairiba app sing asida sangsin biduna film asigi fajaraba mahawadu puna lawminasi. Jam College Mamigi Lairembi. Sokbro. Se, hagulu se. Se, honam to se. Jan, na royamna. Kaisu tawde. Aduga kapiduna kaigino. Ai kadai kapage. Ai sonda gari phaktabagi lakta leiri. Aina kamaya lawba laktino. Oh, phare. Adudi ai thengasu thengna gari lakpa dum ngai rage. Hoi. Thame. Wakhal yam khanjan halakanu ko. Ai sum saujaraksine. Oi, ya, kamu sudah. Lucien. Daso. Kaigino nang nadam ngai duna. Natida. Kaino. Karam kan tholai no. Hana so hairakte. Ngasi thorokpani. Ngasai pung 10 gi flight ta. Kana laino. Kai thabak lagi sai sida. Thangwai banda ai gi handak nongna hangba. Captain visit collection gi angabado ngasi ni. Adugi lakpani. Function masa ama sumsin bane. Ai yaude yadraba. Adugi nang nanaba ngasi khudak to tholopani. Pharene adudi. Dasaudi kam khanda ung changdoino. Asomgi thabak tudi loirabra. Loidrida. Matam kharadi Manipur da legi khale. Ado nang di sida kaidaromi ba. Akhoi naune ma lawba lakpa.
Mane aigi makhada ina uma lei haibdo mamingna ningsing henbi adudi da so akhoi mu chatna ba tawrage yum yoba gairo hoi Tano Tina ningsing lakba laktaba nangoda kai darkar tage natraga noigi hauji utkiba yamna romantic oiba sindo mangonda yenghaning bairaba namanabi amaga khangnari khangna nangna yaruba natro nangisu naral yamna chauna lei lukhak sakhak yamna khombi oine hek tawradana namaido ikaidro ha Noida hairamgena ngahak changpane ado ai thoamage ko babung su masangam hoge ngasidi khara halamage Kaching kaidorage ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯆꯅꯤꯡꯕ ꯂꯩꯔꯗꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯁꯥꯎ ꯆꯩꯌꯨ ai kaisu sauningdeda ꯍꯥꯏꯅꯤꯡꯕ ꯋꯥꯁꯨ ꯀꯩꯝꯇ ꯂꯩꯇ꯭ꯔꯕꯣ khongthangdu thangba matamda maithiba leitana mai pakpada oyo Nang chak hai pasar hai bro ha Hey aina chaw hai ti chaw aina ngang ba wada nang na inda bai na tiklo Ado wangthoi nangina kamdauba Aidi Madine Manipur sida leiba nupi sing sigine sikaktagi oiba mikok thibagi thaba ama yam kan tawrim salary yam chong chagraja Kino Asibu Nate mikok thibo ina chatlabo nangba Aduna chawgen chawrabada tolobu kyam chawgeba Aseng ngawbis na ngang wa bo nang tanen tai du bo nangna inusiba yaudabagini dana Ish ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ ꯑꯗꯨꯕꯨ ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯔꯝꯃꯣꯏ ꯈꯟꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯕꯒꯤ ꯈꯝꯕꯟꯕꯗꯣ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕꯅꯤ khambанba kaina nunggi thamoidudasu khambанba masak khangboire Ish ꯅꯪꯉꯣ ꯀꯩꯅꯣ Hausikse ningsinga aiga nungsiba kanana henge mado hausik phau nungsiribraba natraga pungkaw kaw thokpa ngamadro Se khomoba se ꯍꯣꯏꯕ ꯅꯪꯅ ꯍꯦꯜꯂꯦꯕ ꯅꯪ ꯌꯥꯝ ꯍꯦꯜꯂꯤ ꯀꯩꯅꯣ ꯑꯗꯨꯅꯕꯨ ꯃꯥ ꯂꯩꯔꯦꯅ ꯅꯪ ꯀꯣꯏ ꯅꯠꯇ꯭ꯔꯣ aduneba usibada kanaba mangjaba thiriba mido mathamoi sengdraban haujikpudi kanadaba yai mamal kaisu leiramdaba yai adubu aina thamoi sengna pijariba khudolsa matam amadadi khwaidagi magun leiba posak ama oirakpasu kanana khangbano matamdudadi khudolse uragana namittagi napi tahanba phawngam doine ni wakal amana ibu karisu leitabi ohenli sikrabasu phasafam leitraba mamal leitrabi aiha urage achik padarambu themlage thamoigi wahina wajavaini nantagi Asoiba pabung masanga maudabane asuk thengna si phawbada aine yumda halaktabada mayam bakalamgani ye ai bokta thado piyo se kodang semda thado piyo thado nupi na khoi gitar adugumba toksinaba pirangdo sasinabana tawduda aina pungthagadaba nate nangbu mafam sida purak lebase aina muk thadokhinaba purakpa natiye arembada aibu yam salakano Mamigi Lairembi Mamigi Lairembi Ninang se